अहानबदे यमना मरुओइबा अपडेट खरा थमजगे मणिपुर थोकलिबा इरांग असि लोइसनबा होटनबा ngamdriba अमित शाह फम थादोकनबा डिमांड तौरकली मणिपुर हौजिक ओइरिबा था ताराग निपान हेलकलबा कंगलुप अनिगे लान असिदा यूनियन होम मिनिस्टर अमित शाह न वफम अमता फोंदोरक्तबदगी मयोक्ता इंडियन नेशनल कांग्रेस की जनरल सेक्रेटरी जयराम रमेश न अमित शाह बु माराल सिबगा लोइनना फम थादोकनबा डिमांड तौरकली लोइनना ngarang मणिपुर की लेंगाक पाइबदे यावरिबा NDA की म्यूट सिंह न पांगथोकिबा फिल्म दे MLA कया यावना मिनिस्टर खरा सरुक याखिदबा असि यूनियन होम मिनिस्टर अमित शाह न खंगबा ngambra haina su hanglakli lusingba asina social media x ta phongdorapagi matung ina manipur gi miyam asi kayam kuina asumna awa ana sing asi khangan gadori bano panbaya badi thasi kunga manga dagi haugodori ba lok sabha ma di rajya sabha ni ki parliament mifam mamang da prime minister Narendra Modi na irang asi ga mari lenna manipur satna ba demand to kibani Jairam Ramesh na phongdorapagi matung ina manipur gi hauzik leiriba irang asi gi matang da prime minister na han bo ina manipur da leiriba political parties singi muchinga unagadabani मधुगी मतुंग द पांगथोकदरिबा पार्लियामेंट सेशन असिगी मंगुइनना नेशनल लेवल द ऑल पॉलिटिकल पार्टी मिफम अम पांगथोकदबनी हाइन फोंदोरकली लोइनना ममांग सही मे अहुमदगी मणिपुर द मै साक्तुना लेरगा प्राइम मिनिस्टर ना मालेमगी लेबाक सिंग द टूर तौदुना मणिपुर गी दमक्ता मातम कैथोकपा ngamdri हाइन सो महाकना माराल सिरकली नुपी अंगांग फारगा हाटपबु संदेन नागा पीपल्स ऑर्गेनाइजेशन न कंडेम तोरगली जिरिबाम की रिलीफ कैम्प द लेबा पिगलिबा अंगांग अहुम अमदि नुपी अहुम फादुना पुखरगा नुपी सिंगनि काई खुमना मंगहलबा मतुंग द उतुक वातुक न कंदुना तमथिबा मोंग द हाटकिबा थोंगबु संदेन नागा पीपल्स ऑर्गेनाइजेशन CNPO न अकन मोंग द कंडेम तोरगली CNPO न थरक पसेरोल अमदा ममांग सही के मे अहुम दगी मणिपुर थोरक लेबा कंगलुप की इरांग असि नेम थबगी mahut nongmo nongmogi phipam phataba henjelakli irang asina mipum khudimukta maru oina public health asuki matik sokali pomnum asigi mathakta maral leizadaba nupi angangi mathakta hingsagi thawung sing satharikliba asi miyobagi lisat nataba sanga na chatkadaba lisat ni hairi handakta jiribam district ta nupi amabu izat manganba mai thabagi thawung sathakraba matung amuk relief camp da leizaba pikliba angang ahum nupi ahum phakraga izat manghanbaga loinana utuk batup kanduna tamthina hatkiba thawdok asma yamna ikai ningai oina pangdabagi thawdokni asigumba thawdok manipuri da thokpani haibasma amukka hena pukling sokninga haina su phongdorkli Sanden Naga People's Organization community khudimuk ki marakta nungsi sanana ingna sikna leinab isorgi mafam da thonijaba loina landam asida ingta pahanchilakna bokong thang khudimuk ta organization asina matam pumbada upung phana sawatkani haibu wafam sutamlagli aduga atopa update amadana Ziri bam da set pef ki mukuta lekidra kuki zotara ki mafum dikai khumna botu na ngasi Churachandpur da coffin rally ama satkre khumjung adu da saruk yakiba sing amubu masugi phijol chetna coffin sing pura ka hojik Churachandpur district hospital gi mukta thamli ba lekidra bi hum ki mafum dikai khumna bot ki Zomi Student Federation Kuki Students Organization amadi Mar Student Association na punu kusam naduna November 10 ni panda Churachandpur da leiriba mahiloisan sing da class 10 dagi horaga college pawbu gi thakta leiba mahiroi pumnamak amubu masugi phijol chetna saruk yana ba khangan khibagi matung ina mahiroi Singna ngasi amubu masugi phijol setuna rally itu saruk yaki laikiraba kuki zogi terrorist taragi asi haksang silchar dagi helicopter na Churachandpur da purakhibani haksang tara asi ITLF ki mai kai dagi postmortem gi report imung manungda khusana drip fawba dairon chankhiroi haina hospital gi mukta thamlibani Manipuri police ki mai kai dagi kuki zogi na tara asi akan bomongda khut thoknaraba matung security na hatkibani makhoi tara mak lan gi phijol set pagaloina na afaba makal gi khuchu ko laising loina rakhi kangbu asiga lakminaba mapang singna security de attack sa tharmlaba matung angang ahum yauna nupi ahum phaduna pukraba matung barak ture da halaga langtharakhibani aduga atopa update amadana leibak thiba thawdokta Jiribam district gi kuki terrorist singna militer phaduna pukhraga tamthina otnaiduna hatkibagi thawung aduna maram oiraga kuki terrorist singi mathakta logi oiba kan action lokhat piu haina RPI Manipuri state ki lusing basing Delhi gi cannot place police station the zero FIR ama file tawdun taksin kre Manipuri ki oiri batang pulita da film asida central leaders singi meeting sanction na amadi thabuk paikhat piu hain taksin tuna Delhi de leiriba RPI Athwali gi national secretary Maheso Thonau jamna lusingba Manipuri state unit ki lusingba singna ngarang numidang Delhi gi cannot place police station the zero FIR asi file tawruba gi pawdum piradna Maheso Thonau jamna hai Thokaning da thaudok ama oina thasi gi tang tara ka mathu da Jiribam district to kuki terrorist sing thani pan khakta ngai ba angang Pawba yauna mioi taruk phaduna pukraba matung tamthina otnaiduna halaba turenda hundorakliba thawung asi yamna tamthiba terrorism gi thawung ni haibada haiman bathukloi kuki terrorist in India amu oina oiriba maitai da satharikliba terrorism gi thawung sing amadi Manipuri yauna India bu thugaina ba honarakliba thawung asi central leader sing na khangpam thoki kuki terrorist na satharikliba thawung asi Manipur da kakta natana India pumba terrorist ki threat pibani madu Makna kuki terrorist mathakta sabsaba action lokhat pa haiduna Delhi police ta FIR asi
फाइल तौबनी करीगुमा मणिपुरी खक्तगी इशू ओइरमबदी एफआईआर असि फाइल तौरमदबसु याई असिगुमा मणिपुर खक्ता नतना इंडिया पुंबदा थ्रेट ओइरबा कुकी टेररिस्ट सिंग असि मथक्ता रूल ऑफ लॉ लेबा लेबाक अम ओइना मतिक साबा दंदि पिबियु नुपी अंगांग सथरलिबा टेररिज्म की ओइबा थवुंग सिंग असिगिदमक्ता लोगी मिनियंगदा फारसी तौदुना हाटकदबनी हाइख्रे कंप्लेन तौबा लाखिबा अदु सरग याखिबा आरपीआई हरियाणा स्टेट की प्रेसिडेंट रवि कुंडलीना हाई करी सुखंग अंगांग अहम यावना नुपी अहम कुकी टेररिस्ट सिंगना फारग इज्जत मंगलबा मतुंग मिहात थिना हाटकिबा हिंसाबगी थवुंग असिदा सेनबा मियोय सिंग सिबगी चेराक पिगदबनी मणिपुरी अमदि इंडियादा शांति लेहनगे हाइरबदि मसिगुंबा तमथिबा मोंगदा सथरकलिबा लान असिदा सेनबा सिंग ख्वाइदगी अकनबा चेराक पिगदबनी मणिपुर थोकलिबा थौदोक असि मणिपुर खक्तगी नते हाइदुना ngасidi हरियाणा पंजाब यावना इंडियागी मफम खुदिमक अमता ओइना पुनसिनदुना इंडियागी कुकी सिंग मरु फंगना मुथतनबा हुटनामिनासि हाइकी कंप्लेन फाइन पिसिनबो अदुदा आरपीआई अथवालेगी नेशनल एग्जीक्यूटिव मेंबर सिंग तोंगान स्टेट सिंगी प्रेसिडेंट आरपीआई मणिपुर स्टेट गर्ल्स विंग की प्रेसिडेंट सोमा लाइस्रम यावना पार्टी सिगी लुसिंग कयासु सरुक याखी